ꯑꯍꯥꯟꯕꯗ ꯄꯅꯝꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯤ ꯃꯥꯡꯖꯧꯅꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯅꯕ ꯂꯧꯁꯤꯜꯍꯧꯕ ꯆꯨꯝꯒꯅꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯋꯥꯔꯤ ꯁꯦꯝꯒꯠꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯂꯝ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯄꯨꯝꯅꯃꯛ ꯂꯧꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯄꯤꯅꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 23ꯗ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃꯨꯛ ꯁꯥꯒꯠꯅꯕ ITLFꯅ ꯁꯤꯟꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯇꯥꯔꯛꯂꯤꯕ ꯑꯁꯤꯃꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯒꯤ ꯂꯝ ꯃꯨꯟꯅꯅꯕꯒꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯕ ꯆꯍꯤ 200-300 ꯔꯣꯝꯗꯒꯤ ꯍꯦꯟꯗ꯭ꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯕ ꯂꯨꯞꯀ ꯁꯦꯝꯖꯤꯜꯂꯤꯕ ꯃꯤꯅꯝꯕ ꯑꯃꯗꯤ ꯑꯣꯏꯗꯕ ꯀꯌꯥꯗ ꯌꯨꯝꯐꯝ ꯊꯣꯜꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯀꯟꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯈꯣꯏ ꯑꯁꯤ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯣꯡꯁꯥꯏ ꯍꯥꯏꯔꯒ ꯈꯪꯅꯕ ꯐꯨꯔꯨꯞꯅꯤ ꯈꯣꯡꯖꯥꯏ ꯑꯁꯤ ꯌꯨꯝ ꯍꯣꯡꯂꯒ ꯁꯥꯏ ꯍꯥꯏꯕꯗꯒꯤ ꯍꯣꯡꯁꯥꯏꯗꯒꯤ ꯈꯣꯡꯖꯥꯏ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯅꯗꯨꯅ ꯃꯈꯣꯏꯕꯨ ꯈꯣꯡꯖꯥꯏ ꯍꯥꯏꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯈꯪꯅꯔꯤ ꯍꯥꯏꯕ ꯌꯥꯏ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯀꯨꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯈꯣꯡꯖꯥꯏ ꯍꯥꯏꯅ ꯈꯪꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯍꯤ 70-80 ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯏꯈꯪꯅ ꯈꯪꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯉꯁꯤꯗꯒꯤ ꯆꯍꯤ 30-40ꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯈꯣꯡꯖꯥꯏꯁꯤꯡ ꯑꯁꯤꯒꯤ ꯈꯨꯜꯗ ꯌꯣꯡꯆꯥꯛ ꯄꯥꯟꯗꯦ ꯑꯃꯗꯤ ꯍꯩꯔꯥ ꯑꯃꯠꯇ ꯄꯥꯟꯗꯦ ꯍꯥꯏꯔꯝꯕꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯇꯣꯏꯅ ꯍꯣꯡꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯍꯩꯔꯥ ꯑꯃꯗꯤ ꯌꯣꯡꯆꯥꯛꯅꯆꯤꯡꯕ ꯊꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯖꯥꯏ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡꯗ ꯌꯣꯡꯆꯥꯛ ꯑꯃꯗꯤ ꯍꯩ ꯄꯥꯟꯗꯕꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯃꯗꯤ ꯈꯨꯜ ꯇꯣꯏꯅ ꯍꯣꯡꯂꯒ ꯂꯩꯕ ꯀꯥꯡꯕꯨ ꯑꯣꯏꯕꯗꯒꯤ ꯃꯈꯣꯏꯕꯨ ꯈꯣꯡꯖꯥꯏ ꯀꯧꯅꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯍꯩꯅꯕꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯈꯣꯡꯖꯥꯏ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯌꯨꯝ ꯇꯣꯏꯅ ꯍꯣꯡꯂꯒ ꯈꯨꯜ ꯍꯣꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤꯗꯤ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯦꯡꯗꯕ ꯈꯨꯜ ꯁꯦꯝꯒꯠꯂꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛ ꯁꯦꯝꯒꯠꯄ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯇꯥꯡꯂꯒ ꯂꯩꯕ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯈꯣꯏꯅ ꯃꯄꯨ ꯁꯥꯅꯕꯒꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥꯃꯨꯛ ꯁꯦꯝꯒꯠꯄ ꯍꯧꯈꯤꯕꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯂꯝ ꯃꯨꯟꯅꯅꯕ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯈꯪꯅꯗꯨꯅ ꯉꯁꯤꯃꯛ ꯂꯩꯅꯔꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯀꯌꯥꯃꯨꯛ ꯁꯤꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯐꯝ ꯐꯝꯕ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯖꯨꯟ 23 ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯄꯒ ꯂꯣꯏꯅꯅ ꯁꯠꯗꯥꯎꯟ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟꯕ ꯀꯨꯀꯤꯁꯤꯡꯗꯒꯤ ꯑꯣꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯌꯦꯜꯍꯧꯃꯤꯁꯨ ꯅꯠꯇꯕꯅ ꯌꯦꯜꯍꯧꯃꯤ ꯁꯥꯔꯤꯕ ITLFꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯃꯛꯇꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄꯗ ꯈꯣꯡꯆꯦꯞ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯁꯥꯒꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯏꯔꯥꯡ ꯑꯃꯃꯨꯛ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯨ ꯍꯨꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯤꯒꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯒ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯁꯤꯜꯂꯤꯕꯁꯤꯡꯕు ꯃꯇꯝ ꯆꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯅꯕ ꯃꯥꯡꯖꯧꯅꯅ ꯂꯥꯛꯁꯤꯟꯅꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯄꯅꯝꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ LMGꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯖꯤꯔꯤꯕꯝꯗ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯈ꯭ꯔꯦ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯖꯤꯔꯤꯕꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯗ ꯇꯦꯡꯕꯥꯡꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ 3ꯅ ꯁꯥꯕ ꯀꯥꯡꯕꯨ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯨꯡꯈ꯭ꯔꯦ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯛꯈꯥꯏꯕꯝ ꯑꯃꯗꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯨꯟꯖꯦꯁꯔ ꯃꯪꯁꯥꯇꯥꯕꯝ ꯗꯣꯛꯇꯔ ꯏꯅꯥꯎꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯃꯣꯍꯦꯟ ꯏꯪꯒꯨꯗꯝꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯖꯤꯔꯤꯕꯝꯗꯒꯤ ꯃꯜꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯗꯤ ꯖꯤꯔꯤꯕꯝꯒꯤ ꯁꯛꯅꯥꯏꯔꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯔꯠ ꯊꯣꯛꯆꯣꯝꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ
टेंबांग बौख्रे होंगचलोइसिंगना जिरीदे हेक थुंबगा था सिगी तरुक्ता मिहाथीना हातोकपिरमलबा गुलारथान सामू पुनबी जिरीबमदिगी सोयबम शरद कुमार से यांखे तरुकी इमुंग मनुंगी अवाबदा सरुक यादुना लाना थौरंगीदमक लुपा लिसिंग तरा टेंबांग खरेदे अमरोमदना पांगई कम्युनिटी हॉल से योगते पांगथुखरे इम्फाल ईस्ट की पांगई कम्युनिटी हॉल दा सीनियर सिटीजन सोसाइटी खुंद्राकुम एसिना सिंदुना इंटरनेशनल डे ऑफ योगा थौरम पांगथुखरे योगा की थौरम दा हाई सिंगलबा योगा मिस्टर निंगोम्बम गंगा सिंगामदी योगा की इंस्ट्रक्टर सगोल सेम अमिता देवी अनिना योगा की डेमोन्स्ट्रेशन तौखी थौरम अदुगा मरी लेना डॉक्टर खेत्री मयूम कलाना फोंदोखिबदा इसागी पंगल पुनिंग वखल अमदी थामोइगा पुल्लगा तौबा हक्सांग सजलमनी मसिना अखोइगी हक्सांग फना थंबा अमदी वखल नुंगाइ हेनबिगी असौबा लंबेल अमने आखि मकासा थरक पोइना कांगलेपाक की मैरागी एडिटोरियल मैमना थमजगे प्राइम मिनिस्टर नरेंद्र मोदी वो अतिया पाकना थगली मणिपुर थोकलिबा लान असिबुदी हन्ना येंबिदे मणिपुर थोकलिबा कांगलुप अनिगी ओइबा सथिरब लान असि था 19 हेलगलबा फावदा भारत की प्राइम मिनिस्टर नरेंद्र मोदी ने मणिपुर लाक्तुना लान असि लुसिननबा करिगुमा थबा अमता फेकतना लैरि लोइदना मणिपुर की चीफ मिनिस्टर एन बेरेन वो था 19 सुरबा फावदा उननबगी मतम पीबीदना मणिपुर थोकलिबा लान असि करिसु लैतबनी हाइना खनबगोम भारत की प्राइम मिनिस्टर नरेंद्र मोदी ने लैथोकलिबा असि मणिपुर मियामना थमोइ सोकपा हाइबदु ओइदि अदुबु मणिपुर लैंगांगनादी प्राइम मिनिस्टर नरेंद्र मोदी बु अफब प्राइम मिनिस्टर नि मणिपुर की दमक अफब थबक क्या तौबिरे मखाताना तरोखिगनी हाइदुना अतिया पाकना थगली प्राइम मिनिस्टर नरेंद्र मोदी ने मणिपुर नुंगसी अमदी नुंगसीदे हाइबगी मयेक सेंगलब खुदमनी मदुदी अदुदी सिन कुकी नरको टेररिस्ट मणिपुर मसे ताना थुगाइनब लांदारक मतमदा मखोइबु माइथीब पीनब भारत की मसिंग यामलब लानमिसिंग थाजलक्तुना पैखतफम थोकप थाबादु पैखतपिखिदे मसिगी फलना मणिपुर मिसिमिना साउना थोकना हौजिक सिंगतम अनि चथक चसिन तौबु यादना अवाब फिबम अमदा लैरिबसिनि अदुबु यामना ngaklibadi handak lok sabha election hek loikibaga बीजेपी ना मेजोरिटी ओइदुना बीजेपी की ओइबा लैंगाक हेक सेमगा नरेंद्र मोदी बु अहुमलक सुबा भारत की प्राइम मिनिस्टर ओइना वसक लौदुना फम पाइबा हौरखरबा मतुंगदा मणिपुर थोकलिबा लान असि लोइसिननबनी हाइबगी मिंगदा हौजिक वाइड मसिंग यामलब भारत की लानमी मणिपुर थाजिलंगनब थबक लोखटपा हौरखलिबासिनि मणिपुर मियामना वारिङै मतमदा भारत लैंगाकना अखोइ लैरि हाइदुना सोंथोरक्तुना मतेंग पांगबा लफोम थोकपा थौदांग लौबा अदुनि मणिपुर मियामना पामनिबदि अदुबु मणिपुर लान खना थोकलिङै मतमदरी प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह डिफेंस मिनिस्टर राजनाथ सिंहना करिगुम वाफम अमत फोंदोक्तुना उसी मकोल चंगबगुम तुमिना लैसिनखिबगुम तवी मसिदा मणिपुर मियामना थमोइ सोकपा हाइबदु ओइखि असुमना भारत लैंगांगना मणिपुर मियाम की वारिङै मतमदा मतेंग पांगबिदबा लौफम थोकपा थौदांग अदु लौबिदबदगी हौजिक मणिपुर मियाम मरमदमदा रिफ्यूजी ओइबगा समनारे ओरिबा फिबम असिदा मणिपुर की चीफ मिनिस्टर दगी हौरगा बीजेपी लैंगा असिना नरेंद्र मोदी बु अफब प्राइम मिनिस्टर नि मणिपुर की दमक अफब थबक क्या तौबिदुना लाई मातुंगदसु तौगनी हाइबगी थाजबा पिरकली हाइन अतिया पाकना थकतुना लैरि असिगुम्बा तानिंग तमांग ओनबगी थवोंग असिना मणिपुर मियामना अमुक हेना थमोइ सोकपा हाइबदु होय थवोंग असिना मणिपुर बु भारत की असेंगबा लोइलमनि मणिपुर की मियाम असिदी मी ओइना खंदबा सा सन्दगी हेना तोना खलब्रा हाइबदु मियाम की थमोइदा फाउनरकपा हाइबदु होयरि फिबम असिदा मणिपुर लैंगाकना ममिंगतगी ओइना लैरगा भारत लैंगाक की पुंगलोन तांथार जगोइ साबगुम सादुना लैबगुम तौरिबसिदी याम लालि मणिपुर थुगाइना होनरक्लिबा सिन कुकी नरको टेररिस्ट मणिपुर की तनतना भारत मियाम गिसु अफोंग हिकनबनि मणिपुर थुगाइना होनरिबसि भारत थुगाइना होनबनि हाइना लौदुना मखोइबु माइथीब पीनब लान लोइसिनबम थोकनि ला लोइसिननब होनदना लैरिबसि भारत लैंगांगना मणिपुर मियाम की करिसु खंदे हाइबदु ताकपनि हाइना खनबदा थोइना ला लोइद्रा हाइना खल्ले हाइबा कांगलेपाक की मैरागी एडिटोरियल मैम स्पेशल कंटेंट मोइना मैमदा मखाताना थमजरी मखा चथरकपोइना तो पापावना मिललगी मितै मेक संगदमनबा पांथोकलगनि मितै इरोल एक लोइना सिरोल अपुनबलु मिलल कांगलेपाकना लमदम सिदंगसि फावबो लोन अमदि मयेक सखोदहनना बहनबा लैतना संसिलकपा खोंगजंगी मनुंगसना सै खुदिंगी माहिरोइसिंगी ओइबा मितै मयेक अथो एहन संगदमनबा पांथोकतुना लाकपदो हंदक सै ओइनासु जुलाई 13 नोंगाइजु नुमिकी अयुक पुंग 13 मखाइ ताबा मतमदा जिरिबम यावना तंपाकी डिस्ट्रिक्ट तरुकता पांथोकनबा सेम साबा लोइसिलकले हाइना मिललगी सेक्रेटरी पब्लिसिटी की थौपुरिबा
सोयबम अरुण मितैना हाइरि सोलसिना हाइ संगदमनबसिदा माहिरोइ लिसिंग तरादगी तरागनिथुइ फावबना सरुक यानब सेम सारि मसिगिदमक कैटेगरी तरुक थोकना हाइबदी क्लास 1 क्लास 2 क्लास 3 अमदी 4 क्लास 5 अमदी 6 क्लास 7 अमदी क्लास 8 क्लास 9 अमदी 10 हाइदुना खाइदोक्तुना अथोएन संगदमनगनि संगदमनबसिगी फोंगी ममलना लुपा चामग यांखैनि फॉर्म थजिलपगी अरोइब मतमना जून 13 फावबनि मसिगी मतुंगदा लाकु वकत लौजरoi कैटेगरी खुदिमक फर्स्ट सेकेंड थर्ड की मना मथंगसिन लुपा लिसिंग तरे लिसिंग तरुक अमदी लिसिंग मंगा ओइगनि अदुगा कैटेगरी खुदिमकी कंसोलेशन प्राइस ओइना महिरोइ तरागा मंगा खंगतुना लुपा लिसिंग अममपी ओइगनि लोइदना मना फंगलब महिरोइ खुदिमक सखंगसे सर्टिफिकेट सुपीगनि हाइदि संगदमनबसिगी मकोक मथंग तारबसिंग लाक्लिबा ऑगस्ट की तरा फावबदा पाउक्सिसिदा लमदमसिगी प्रिंट अमदी इलेक्ट्रॉनिक मीडिया सिंगदा मियाम खंगना लाथोकनि लोइदना मसिगी मना लाक्लिबा ऑगस्ट तरागा मंगा मिलल लिंखतखिबा सही कुन मपुंग फरक थौरंग मरी लेनना लमदम सिगी अखंगै क्या यावना पांगथोकदोरिबा थौरम सिदा येंथोकनि संगदमनबा पांगथोकदोरिबा सिदा लमदम सिगी माहिरोइ सिंग अमदी ओजा सिंगना सरुक याबिनबा हाइजरकली अकुपा मरोल फोन नंबर 9774275138 8798014031 7005253 असिदा पाउ फोरनबा खंगलकली अदुगा हौजिक रिलीफ कैम्प लैरिबा महिरोइ सिंगिदी संगदमनबा सिदा यावगदबा सिंगदी लेमना याव यागनी खंगलकली हनसु पाउ सिदा मखातारी मखा चथरकपो ओइना तोपा पाउमना सेनापति डिस्ट्रिक्ट स्टूडेंट्स एसोसिएशन था सिगी अहुमदा थोकिबा चिरोल अमदा नेशनल हाईवे नंबर 2 दा गाड़ी चथोक चसिन तौबदा अयत अपन पीदनबा अपील तौखरबसु कमिटी ऑन ट्राइबल यूनिटी कोतुना थौसादबा सि लेबक थीबनी हाइन सेनापति डिस्ट्रिक्ट स्टूडेंट्स एसोसिएशन थादोरकपा चिरोल अमना फोंदोरकली हाइरि म्याम पुना नोबा अपडेट ngamiना सेदुगा हौजिकोइना दि म्याम पाउच मतांग से लुसिनजरगे।